Manipur dagi mapan SHUBA madi kunganithoi SHUBA Assam Rifles Louthoklaga Central Reserve Police Force CRPF na Mahut Shinnaba Central Government na Lourakliba Phirep Asi Handokpiyu HAINA KUKI-ZO-HMAR MLA tarana point manga YAOBA memorandum ama Prime Minister da pisinduna taksinkhre hiram asiga mari leinana KUKI-ZO-HMAR MLA tara habidi MLA Hauklet Kipgen MLA Mursanglur Sanate MLA Chinlun Thang MLA Kimnio Haukip Hang Singh MLA Letpau Haukip MLA Paulelan Haukip MLA LM Khaute MLA Lejamang Haukip MLA Nemcha Kipgen amadi MLA Vungjagin Walte na khudek piduna ngarang Prime Minister Narendra Modi da memorandum adu pisinkhibani memorandum adu da paliba wafam singde state lenga ki pressure dagi central government na kangbai amadi kangkokpi dagi mapan SHUBA madi kungani thoi SHUBA Assam Rifles ki battalion sing Louthoklaga thaurang paikhatle haiba khangle Assam Rifles na hauzik Manipur da thokliba irang asida nakal amada leptuna thabak tawkiba leite hauzik state da thokliba irang asi hena pakthok chawthokna ba Assam Rifles na ngakpigani pakthok chawthoktana ba Assam Rifles na neutral oina lawriba thodang asi singthaningai ni hauziki luraba tanfam asida Assam Rifles ki mahuta CRPF na singani haina Lourakliba Phirep Asi KUKI-ZO Furup Singh muthatnaba thaurang amani haina lawi buffer zone da hauzik leiriba status quo asi maintain tawna bahona bada Assam Rifles asi yamna maruiba mani hauziki phibam asida mapan SHUBA madi kungani thoi SHUBA Assam Rifles ki battalion asi sindokpa taraga so atopa Assam Rifles ki battalion sing na mahut sinbiu central government na Lourakliba Phirep Asi Handokpiyu Prime Minister na mityeng changbiu haiba wafam sing memorandum adu da palli